Ahanbada Maroy Mapao Sri Bijoy Govinda Thangapat asi lamkoiba singi pukning singsinba mafam ama soidana ohelagani haina Sagolban ACG MLA RK Imona Fongdokre. Preventing Antimicrobial Resistance Together haiba theme the World Antimicrobial Awareness Week 2022 gi tharam Janimski Conference Hall da pangthokre. THINGBAIJAM SANATOMBI MAMI TV News Update obisi. Lakadari bachahi khara asida Sagolbangi Sri Bijoy Govinda Thangapat asi lamkoiba singi pukning singsinba mafam ama soidana ohelagani haina Sagolban ACG MLA RK Imona Fongdokre. Wafam asi ngasi Sri Bijoy Govinda Thangapat ki nauna singbat sagathiba haikru hidongba hall amasung recreation park sangaduna miyamda khutsinabagi tharamda MLA RK Imona Fongdokhibani. Taramadda MLA RK Imona hai chahi kharagi mamangda oiramba Thangapat ki phibam adu ngasidi oidre ahongba kaya ama purakpa ngamle matamgi matung ina puwariga sagonaduna laklaba Bijoy Govinda Thangapat asi lengaki tunga-tunganba scheme singi makhada lupa crore 3 lakh yangkai henbagi senfamna sengbat sagalakibani lengaki mari leinaba official singa tanaraba matung Thangapat ki phibam solaba ising asisu fagat hanaba surface water treatment gi thabak tharam pakhatpa hauki Hairi Bathabak asi mamang chahigi February thadagi tangkak naina chathaduna lakpani ngasidi Thangapat ki ising asi aduki matik fagale maramaduna fataba ising yariba makai thadadana ba hotnasi ising luna na thamna ba hotnaduna mafam asigi akoi badalariba miyam amasung club singna thodang lobi hainasu mahakna appeal tawki puwariga Sagona Batharam ama oina Thangapat asida chahi khudingi pangthoktuna lakliba haikru hidongbagi tharam asi haujikti hena masek mangal naina pangthoktuna miyamgi pukning singsinba ngamlagani makhatana su sengbat sagapagi thabak kaya marum paikhatnaba hotnari haina MLA RK Imungna makhatana phongdokhi masi restore tawba ising je hena kitang phagalanaba haidana akoi leiriba Manipur sarkar gi officials kya ga tanaraga advanced in situ bioremediation and restoration for lakes, ponds and rivers haidana masigi schemes ki makhasida pangthokwa masi ising se thana na bahonadra madugi lambi sida changsanba haiba meante akoi su daita so bomari lei kari masida ising phattaba tahan basya masi akoi thingba su dakata thumyan chandana honamina dakata natragadi jitna se na su kuiloi adum amuk hanagi mafamda anjalakani. Preventing Antimicrobial Resistance Together haiba theme the World Antimicrobial Awareness Week 2022 gi tharam ngasi Jawaharlal Nehru Institute of Medical Sciences Janimski Antimicrobial Resistance Stewardship Program Implementation Committee na sinduna pangthokre Janimski MS Building the Laiba Conference Hall the Pangthokiba World Antimicrobial Awareness Week 2022 gi mari lainana Continued Medical Education haina mingthonba Symposium amasu ngasi pangthoki Symposium aduda Janimski tunga-tungan ba department sing the Laiba Dr. Singsu Sarukyaki Taram adugi patron oina Sarukyaki Janimski Director Professor L. Deven Nahai Antimicrobial Resistance AR asi haujiki malemgi achoba isu ama oirakli ngasidi AR asi manamanil naidaba pandemic amagi mongda tapna masing hengalakli mamang chahida Indian Council of Medical Research na chathakiba survey amada AR asi chada mangadagi tara fawba hengalakli haina fongdokiba laikre AR oirapagi maram kaya maruk lay maram sing adugi manungda yamna maruiba maram ama hairagadi hakchangda machi oiba chinjak matam chana chathakdaba asisu amani AR asi kayamuk yamna sathibagi haibadu fungal disease laksinbagi hidak fawba resistance oirakpa asini maramaduna AR asi taraina loba yaraktaba isu ama oirakli ngasi pangthokliba symposium asina tongan bahiramda thabak toriba miyoi kayada AR gi losing piba ngamlagani kunai asidagi pathogenesis mapung fana laksinaba honabada symposium asina thoidokna kanaba piba ngamgani haibagi thajabasu chauna lei AR gi matangda awareness piba amasung miyamda khanghanba haibasi maru oiba thodang amani haina Professor L. Devenna makhatana fongdoki Antimicrobial resistance Mr. Prone's program has been started just to educate
just to motivate, just to making this awareness in the different groups of people, maybe human health workers, veterinary doctors, agricultural, in all areas, in all regions, because we need to join our hands to bring down this pathogenesis of this MR. Tha asigi tang kun mathoi degi kuntra pawba pangthokadariba Sangai Festival ga mari leinana lakpa VIP amasung VVIP singda thokhaningdaba thodok thoktana balokhatpa section tharangi serugam oina tongan ba mafam singda police na thi humbagi thabak leptana chathari ngasi su Imphal West District Police Commando gi team amana Kwa Kaithal Bazar amadi Akham Lekai Maning Lekai gi akoibada ngasi ayu pung 3 makhai degi 9 makhai fawba combing operation chathaki Operation aduda mafam adugi akoibada laiba yum hostel amadi baragi yum singda thi humbagi thabak chathaki Operation aduda bell out laiba mioi mari yauna punna mioi chamu furom amamam to oina verification tawki adubu mifami pundi amata yaukidi hairi Maraksida Imphal West District Police Commando gi team amana ngasi ayu pung 3 makhai degi 9 minute nimfu fawba Thangal Bazar gi akoibada laiba lodging hotel singdasu combing operation chathaki Operation aduda Thangal Bazar gi akoibada laiba hotel mapan romda thi humbagi thabak chathaduna hotel aduda leramba mioi sing verification tawki adubu mifami pundi yaukidi hairi Institute of Bhagavat Culture Amadi Dr. Thodam Damodar Singh Global Excellence Foundation gi Sentang Makada CI College Bisnupur gi Internal Quality Assurance Cell na Sinduna Foundation and Applications of Science and Spirituality Haibat Hiramda Nomagi Oiba National Workshop ama ngasi College Asigi Conference Hall da pangthokre Ngasi gi tharam aduda Navira Technologies Private Limited ki Director Milinder Segar CI College ki Principal Dr. M Mangi IIT Ropar Punjab ki Professor Ramji Dipaka amasung Institute of Bhagavat Culture ki Director Rabindro Aribam Ramanuja Das na atoiba mitunglen sing oina saruk yaki Tharam adugi nungi oiba warol piraduna Institute of Bhagavat Culture ki Director Rabindro Aribam na hai Tha asigi kunmapanda Sangai Prauda leiba mani mandira pangthokadariba SCON gi founder lekhidraba Thodam Damodar gi mapokumon ga mari leinana ngasigi workshop asi pangthopani Nauna chatnaba haugadariba National Education Policy 2020 dadi Science and Spirituality Synthesis asi syllabus ta yarogani Masi mahairoi sing afaba lambida laknabagi pandam amani Dharmagi pauta kayana aikoi hingbagi wanthok leihanduna mai pakpa punsi ama oina ba honabada chawna mating pangli hainasu Rabindro Aribamna makatana fongdoke Manipur ki leriba culture masiki tradition mayam sibu global platform da pukhat pase akoi Damodar Swami gi yamna pamjaramba makki pambane value education amadi ethics chingba the universal human values haiba chingba sigi para sing jago tambi da yadre haiba si India government khangbadegi program sing se India government tau haiba si mas bibirak pani amadi maduga mai lena tongan tongan khungang do egara sohor do egara asi gum exposure sing oja sing unajaba amadi mokhoi ga wari wata sajaba asi khudong cha baji piragadi khoi Manipur gi chhatra sing khunai sing hasu he ja khope helakani Ngasi gi tharam aduda Manipur gi tongan ba college sing dagi lakpa delegate sing su saruk yaki New Delhi ki Pragati Medan da hawzik chathariba nifu mathoi suba India International Trade Fair gi sarukam oina ngarang Manipur Day gi tharam mapung fana pangthokre New Delhi ki Pragati Medan da pangthokiba Manipur Day gi tharam aduda state asigi nat ki oiba tharam paring sing utuna arakpa sing bu pukning sing sinki loinana tharam adugi sarukam oina International Model Mayang Lambam Dainana showstopper oiduna fashion show amasu pangthoki Fashion show adugi matangda Daina Mayang Nambam na hai so ashina modeling profession asi pamjaban ha singda anoba asa ama pi bagaloina na honani magi wakhalon amasu faholagani Manipur lengang na asiguba event sing asida naharol sing mapung fana yahon bagida magthagali hainasu mahakna makhataki Singhat Police ki team amana Churachandpur district ki Lancha Khul area dagi brown sugar kg anirom phagat pangamkre Police dagi pangba pau amana hai Singhat Police Station na mamangda brown sugar kg hum gram chamnga humfunipan phagat kiba aduga mari lenana NDNPS eki makhada lokhatpa FIR amagi makhada
Chatharapa investigation da tha asigi tara tarukta PS asigi OC Inspector Thangputon Singna Luchingba team amana akaknaba pau ama fangbadagi lancha khulda thi humbagi thabak chathaki thi humbagi thabak chathaba aduda kul adugi umangdagi borakhaw amada haptuna lolamba brown sugar kg ama gram chanipan mari punipan fagat pangamki brown sugar sing adu sapon ke chamung fumanga da haplaba matung box tara manga da haplaga borakhaw da amuk haplambani Drugs sing adu subdivisional magistrate sing hatki mamangda sisto ke mamangda fagat kheba brown sugar kg ahum gram changa humpunipan adu yaroga case asiga mari lenana police na fagat pa brown sugar punna kg manga gram chanipan mari nifunipan sukre case asida chenaba sing fanaba police na akan bamongda investigation chathari haina pau asna makha tarakli MG Narega gi makada center na pirakpa fansing Manipur lenga na mapung fana bithokte haiduna Manipur High Court ta tarakpa marak ngapigani Manipur High Court ta tarakpa petition ama court asina dismiss tokre Manipur High Court ki Chief Justice Sanjay Kumar amasung Justice A Bimol gi court na petition adugi matangda nakal animaki wata ki loinana center na pirakhiba MG Narega gi senfam sing adu Manipur lenga na mapung fana implement tauna ba khangan ki Case asigi matangda lengaki RDNPR gi Joint Secretary gi Maikaidagi chahi asigi September tangkunda additional affidavit ama pisinki loinana Manipur lengak na scheme asi mapung fana pangthokli haiba wafam singi akuba marol phongdoki Petition adugi matangda petitioner gi council oiriba A Mohendra gi Maikaidagi state authority na scheme asi mapung fana pangthokna ba thabak laukhatli haiba wafam leirabanina makhata na direction pidrabasu yare haike ko na nakal ani maki wataraba matung Chief Justice Sanjay Kumar amasung A Bimol anigi bench ta petition adu close tore haina lauthoke Manipur Health and Family Welfare Services ki makada leiba OPD sing lakliba tang taramapanda thingzingani haina All Manipur Health Services Doctors Association na haide Association asigi General Secretary Dr. Loli P Mauna Thadorpa Cheryl Amanahai Association asigi pidana leiba demand nipan gi manungda mari Pitoknaba tha asigi tara marida Health and Family Welfare Services ki Additional Chief Secretary ki Office Chamber da Health Services ki Director AMHSDA ki President General Secretary amadi Working Committee ki Member sing yauna pangthokiba preliminary negotiation da pangthokiba laikre adubu ngasi fawba hiram aduga mari lenana thabak amata paikhalakte AMHSDA na thamkiba wafam singda tha asigi tang tara nipan fawba ngairaga thangnaba numit tang tara mapandagi agitation makha chathaba oina Manipur Health and Family Services ki makada leiriba OPD sing thingzin bahaina warep lauke warep asi mari lenaba authority da aiba cheryl pisinduna khanganba laikre haide Education S ki Director L Nandakumar na thokiba order amagi matung ina Manipur da leiriba state government aided private unaided school sing ayuk pung mapandagi hauragani haina khangalakli Education S ki Director na ngarang thokiba order notification adu da hai state government aided private aided school sing gi class hobagi matam ase ayuk pung nipan gi mahutta ayuk pung mapan oiragani hariba wafam ase November 13 dagi January 13 fawba chanagadabani suti matam na hanagi matam adu dagi pung ama chonthagadabani hairi Arabada Mareba Pau Amuhana Matang asida hojiki oina di news update loisinjare makata pa pawgidamak nimidang wairam pung mga gi English Prime Time News mintaminasi
Welcome you all to UNACO School Channel Imphal East, an exclusive co-educational residential school located on a sprawling 50 acres campus just 24 kilometers away from Imphal city. The school will be affiliated to CBSE New Delhi. Academic session will begin on 1st April 2023 for classes 4 to 8. Registration come admission open for 2023 and 24 session. Dr. Helena Optometric College North AOC Imphal के academic session 2022-23 के admission होजरे. Program offer Bachelor of Optometry specialties ता matik charva infrastructure गलोइनना secure campus, spacious classroom amadi well-maintained library, meritorious students singi special fee concession amadi scholarship, well-qualified, dedicated amadi experience lairaba oza singna takpi tambigani. Nupa macha amadi nupi macha gi secure amadi separate hostel, Dr. Helena Eye Hospital and Institute Delhi training की खुदों चाबसु लेगनी. लोइनना course असी हेक लोइबका India amadi avorta चाद चामा job placement लेगनी. अकुपा मरोल की दमक 9774065535 ता contact